Kurumzari, Miang W. Singutaram Ochari, Sigimaro Pauda, Maite Sina Kundaba, Guatada, Kunja Ayamba, Christian Chatkibana, Maite Singi, Chanakangon Amadi, Lining Lasol, Mutkiviana Lady. Mapunga Pau Pizari. Maite Sina Kundaba, Guatada, Kunja Ayamba, Christian Dharma Chatkibana, Maite Singi, Chanakangon Amadi, Lining Lasol, Mutkiviana Lady. Guata Kulda, Marita Nevasina, Akami and Jumbatangai Fadi, Hidamasimatanda, Pautam Ama. Imphal dagi kilometer chama tara rom lapna leiba National Highway number kuntra mapal dagi kilometer kharkhak chatlaga leiba Kwatha Khulasi Manipur gi matam amagi ningthau punsibagi matamda Khulasi lesem kibane ado Kwatha ne haurak pachire ningthau punsibai haktak haurak pare Kwatha ihan hai me lungkai tongai na sira khunpham leiban mapagi khunpham matak sira lungkai tongai ra khunjar mara karma sagano khudun thilo de sise lungkai tongai je mapagi khupam Kuktuan taksi, masih ada taram mungkin kare lain ada korga. Tapi bang misina, mi kare yam sila anak, amok lekai kare thok le itu, angang tu pergi, aduna, amok lekai kare thok kan tu dah, si mulai kan namu tapi bang mungkin sambil nawari sahab yak tam nan, serik cuma jauh bayi imai bemar, si mulai bau tak le, kau yang mulai bau cilek pematam tu dah, nongoi kare cai thok oh masih, angang tu pergi yam lepas ni na, amok lekai yam le hina. Ningthau punsibai haktak lagi sahi kaya nori khangdara palam se leidang mani dai chubi yingdam ne na Kwatha ra gi sire hoji ningthau jam pipa ga takhelam bam pipa ga chogai pipa ga khun koi na yeng ka le ri Kwatha ri sira khun ding nak la khun tarak le ba Hairiba Kwatha Khulasi Hauzik Kwatha Khuno Amadi Kwatha Khunjau Haiduna Lekai Ani Shure Punna Lekai Ani Sida Mioi Chamri Humdrarom Kundari Sahili Sangsitna Manipur Sarkarna Mieng Changba Watpadagi Hiram Kudingda Awarapana Pikthale Lambi Thong Matik Chadri Mai Amadi Thangnaba Ising Khunja Singna Mapung Phana Phangbangamdri Ana Layeng Amadi Mahima Singil Lamda Awarapa Kya Leibana Khunja Sing Mori Amadi Imphal Tamna Chatuna Awaba Kokna Naba Honare Chandel District ki Manungda Tomthin Nganba Maitei Khul Asida Sarkar gi Thabak Tawba Mioi Irei Leitre Khulgi Awarapa gi Thabak Paikat Pinanaba Mari Lenaba Singi Pungning Khunja Singna Chingsilabasu Karisu Ikan Kana de Haina Khunja Singna Phongdonarke Soibum Amade Soidon Putokpana Khunja Singi Maruiba Sentok Lambi Oibana Masa Masagi Khudong Chaba Yenglaga Lining Laisol Amade Atai Hiram Kayada Aningba Apambada Chanabani Hari Masina Chobo Maram Oirga Maitei Lining Chatpa Mioyasi Apunba Misingi Saruk Ahum Tokpagi Amakaktamak Ngaire Maramadana Khulasigi Amatangaireba Yamna Maruiba Nongpok Ningthopan Toibi Haraurakta Chahi Mangarom Phazilakle Asiguma Tanja Asida Civil Society Organization Amadi Atai Mari Lenaba Singna Mieng Changbatangai Fadre Miyamgi Matena Khulasi Sakonanaba Honaba Mathautari Maduna Trabadi Kwatha Khulda Maitei Singi Saktam Pari Purigi Chana Kanglong Sing Mangkiduna Kwatha Khulda Kangkhul Mutkibajana Leire Ahamada Kunda Leta Dula Amani Usman Tauruga Khole Rami Adana Haujikji Maring Snow Sing Sina Akogi Life Power Sing Dana Ipai Pusin Lam Life Power Makogi Lamni Hina Kana Loxilapugi Kudungjawa Ama Lady Mohina Life Hamze Aduna Asik Mupose Akoi Manipur Lady Ba Hume Rat ki Mateng Loroga Ado I Ukin Amasung I am Logi Mateng Loroga High posting a Simi Lies Mukun Nam Fuda Munanaba Kipsato no Honda have a say Life of TV Am from the ISTV Paugidamak Surendro Mainam Boyaning Togzam Amadi Naroibam Phillips Kwatha International Friendship Organization Maitei Huen Lalong Sindam Sanglen Gi Masa Sanglen UFO Kurai Branch Ki Rising Day Gi Tharong Ngasi Lining Tau Awangba Sanglen Pangtokre Tharomatu da MLA Y Irabot Jila Parishad Member P Sundar Amadi Lamlong High Secondary School Gi Principal N Rameswari na Thoromapu Sing Oiki Tharomgi Mangwenya na Manipur Gi Tonga Tonga District Sing da Leriba UFO Gi Branch Jani Ga Tarahumdoi Amadi Battalion Kuntra Nipan Gi Members Sing na Rally Amat Jalaba Matungda Kurai Ahong Pungda Laiba Isurbu License Tauki UFO Gi Secretary na Thorom Anda Fondoki Bada Oja Mani Sanana Kalamba Awang Bataki Wakalon Sing Tungi Mirogi Damak Yafanabagi Damak Tabok Paikat Minasi Lamdamasigi Lazaraba Satam General Sing Kaihandana Tamna Bohana Bada Miam Matek Pangbiu Hiking Kunja Kya Gitumba Ipam Kambi Mekanana Magidamakta Aikoi Tola Aikoi Tola Habasi London Sigi Nising a Kangan Bagidamta, Aikoi Sam Amasuma Aikoi Koi symbol. You are Pogi symbol. First number one symbol. You are Pogi Manunga River, Restriction Man sing as symbols na Kanapati, Kari Kana Gabu, I see Adugumba.
leibaksta leiba adugumba misingi marakta ipai pugi matamdagi hainerakpa sagai gi maital araba sagai gi maital araba hairiba nipa siga sagai gi maital asiba hairiba nipa ani sigi tofrok thabakta khenaba laigani Handak ta yum kaya may chatuna awaba tarba kunjasing imateng oinaba ngasi free medical camp ama pangtokre the club 25th International Manipur Thangmaiban Sinamlekai Siza Hospital amadi Thangmaiban Badminton Club na sinduna pangtokiba medical camp aduda miyoi kaya Dr. Singna Layangki free medical camp aduda Dr. Manga amadi nurse Manga na saryaki angang yauna punna miyoi chahum romda Layangki bagaloina na hida langtha kaya su lemna piki kunja kaya na asiguba camp pangtopa asida sililang nibisimbu thakapa fundoki International Manipur gi Secretary Karan Jina Kunjasing awa ana makata na mateng panglambaga loina na game asi sinbada hidak langthana chingba mateng pirakpa singbu thagatpa phongdoki Mari pangtuk chali basi koi Club 25 International Manipur gi koi humanitarian service haitare koi community service for the nation koi the humanitarian law gi matungi United Nations gi makhada koina pangtuk chabane zona koi anabasi koi lai ba chamri gi mathada koi laing ani habai gi ngasi panam thami koi hidang mathak ko la ani rong gi koi toina ra laksa Lagliba kalen gi noma pambadagi tongan tongan baleka kya da pangthong naga doriba lai harau bogi thoram sing asi harau bogi chetna pathap sing ngakna chapinaba ukalna fundoroli Manipur da language directorate ama laka dorobani na hanagi Bengali script sing meitei mekta sindokpa amadi itopa darkar oi kanagumba kharana meitei khatagi ubadawna tawba asi laipak thibani haina education minister M Okendra na fundokre wafam sing asi MDO hall da pangthokpa Manipuri sahitya parishad ke humbudram nipan suba chahi gi mifam amadi GC tongbra gi sahityabu nahona na yengba haiba numit ni chathagadaba seminar hodopagi thoramda minister na haikibani thoramadu parishad ki president Professor Dinamani amadi atai aiba kya susarya ke Professor Dinamani na Manipuri lolbu sithara le haribasi yaningde nipa suba schedule da chalaba lol amani Manipur da sahitya chakot hanana bahona bada tongan tongan ba organization chamarom lai haike Minister Okendra na lol chakona bahona bada sahitya parishad yauna organization kaya na hona liba asi afaba khongtani lol ki oiba tongan ba directorate ama hanglabani na lol asi chakona na ba thabak kaya paikhatpa ngamlagani directorate asi jati kangup amagi nate kanagumba kharana lana sandokpasi laibak thibani haraduna parishad ke anoba building sabada mahanangamba mateng pangani haike Kagileba think tank mayam da tanaminaraga rebaksida ingnaba kona bada yana choba taita lein khanjai lorena hana hena maroi na lawja badi je khogida anoba director language with laktore Salaiba hana script the Bengali script leiba mayam se masi sindokpa thokpa ma changragadi school matare soje koi class 8 phau ki chhatra singhi Bengali script ki da iba lai khabar paba ngamre chahi amani da koi metric prakha class mete me ki lakhani adunani tangai pata da koi state government awaba kya le jaraga su mete me ki oiba DT exam bang khotuna aduki authority with them laying about Honazare, Sepunamakse, Yangzaraga, whether Dona, the Kodina, whoever, leisurely, but Ukai, Dangi Puke, Laki Puke, my answer, on two over Machanganina. Yam Yam, Toto Matamsi. Education Department ta hauzik leiba higher secondary gi awara passing pipi na bata pi kya tawduna lakpadu tabi debadagi khoisang norabam hairisingna handak pangthokadriba Manipur University na lawba college singi semester parikya sing Coordination Committee of College Students Union na boycott tawgani hariba asi maram jai haina DM College of Commerce Students Union na phongdroli dabi sing asi pitrabadi hena kan bakhong jangsigani haiba wafam su makata na phongdroli accident thokpadagi layang dura leriba ISTV News ki staff reporter AC Arunda mateng oinaba Thangmaiban Kendra gi MLA Joy Kisan asagi mateng pikre loinana network asigi staff welfare association association gi tewang piki MLA Joy Kisan na phongdokibada mamang da su paumi sing aso open yawda mateng pangduna lagli tungda su mateng pangkhigani lamdam asida paumi gi thodang jawi ahing thil amadi aki akhang thidana paumi sing na thabak tawri masi miyam gi yamna chawrba khudolni paumi sing gi mateng na praja khuding da mit na kong ohenduna gyan lausing piri masida pukchel seng na thabak tawhaning bagi apambasu phungdokhi Manipur da lairiba paumi singsi ekoi makoi tawjariba thabak sidi yamna wangba riksu yam leiba singse na ba sirarung nang thekna halakpada ekoi awaba kutungdiba
sumai nangi sumai mawang su pong mi ang su nang boyaw gre adu masih government gi maksud ay bedena so open lab sita kana guman su yam kana kya lo bi bangam daba aduga makhoi gi maktar ni sen to sungam daba tabudabu makhoi yaw su makhoi society se pauni yaw daba press le traba media le gadi society le tong ora ka daba chapot pagi am thila ka daba singa aina whatever from my side gi not only for Arun any media gi personal amada so ban lang basing se ay hana dagi so na panglak se jito pagjari matung na so any media person so tawag matamda aina ang mo mating pangsagani aduna media person ising naw sina su adum akiba kari laitana adum thamo sina tabuk tawina bai nine apel tawsi Saparmena Police Station gi manung chanba morpung dagi cycle lambi taba thong amagi makhada nan Manipuri ama sina phangde police dagi phangba pauda lekhidaba miyo asigi bangakta thang len bagi dafam leirami jahidi furom gi langka oigadaba miyo asi masak maming khangdong na ba rims ki mokta thangkhre maroiba paw mukana pizari maite sina khudaba kwathada khunjaya ba Christian chatkibina maite singi chana kangnon amadi lining raison mukibiyana leire miyang tabrib singwa mukana khumjari